ngasi thauram asida yaubibagidamak thagachari. Aikoi St. Louis Ministry gi headquarters da aikoi gi studio audience lay. Maduna mafam asida yaubibagidamak pumnamakpu thagachari. Aina ngasi ngakpibagi matangda mayamda amukka haijaningi. Madugi matangda ngarang aikoi sanajakhrabani. Ngarangi thauram adu mayam yaubiramgani haina khalli adubu. Yaudaba taragasu aihakna nahakkidamak ai amuk hanna panjage mi kaya ama kanagumba amagi mayokta sahi kaya sauduna yektuna leibana makhoi awaba khangi. Adubu ngakpidaba asina nahakpu henna wahanba oigani. Nangonda lalakliba midudi maduna karisu tauroi adubu nangondadi sokani para asigi khwaidagi maru oiba asi aikhoina ngakpiduna isada kanaba ama taujaba darkar lei habasini. Aina ngakpiyu hairakpada madu maram sadaba manba yai. Makhoina aingonda kari taurakhi nahaknadi khangdana makhoina aibu kayamna sokhanki nahaknadi khangdana haina khanba yai. Madu chumi ai khangde. Adubu mi kayana aibusu sokhanki haibasidi khangi. Miga mari leinagadaba oirabadi sokpa nungaitaba yauba haibasidi masigi saruk amagumbani. Matam kayagi mamangda aina tamjaki madudi nahakna nungsigadaba oiragadi nahak soknanaba amasung pukning hanthananabagidamaktsu nahak thong hangdoklabani. Atopa tauba yaba amana nasana tomta tongana mi amatta pundana leiba asini. Masi mi mayam amasu taunaribani. Makhoida soklaba matungda ai makhoiga pullaroi haina warep lawi. Nahak churchta soklakpa oirambasu yai. Adudagi nahakna ai yauraroi haina khalli. Nahak luhonglaba oiramba yai. Aduga soklaba matungdadi ai nupasi amuk hanna thajararoi. Ai nupisi amuk hanna thajararoi haina khalli. Adubu adumna tauba duna aikhoida kanagumba amana sokhankhiba adugi prithibigi mi pumnamakna madugi mamal pihannanaba hotnaribani. Madugi punsi mahing adudi awabagi masakni. Jesuna aikhoida nungaiba punsi adu aikhoidagi pathoktriba phawba mahakna marang kaina piba lakhibani haina haiki. Nahakki punsi adu nungainanabagidamak Jesuna lakhibani. Adubu nangi thamoida yekpa warauba ngakpidaba leiragadi nangi punsidu nungaiba ngamjaroi. Mi kharadi khitang taubada yamna warauganba lei. Ahanba Korintiagi 13 da Bible na hai nungsibadi waraugande. Aduna masigi mathakta aikhoina leigadabani. Aikhoi thamoi kalloidabani. Adubu aikhoi waraukhini haiduna mingonda adum seksinna kina chathanbadudi aikhoi pamde. Ngakpiduna nangonda kanaba ama taujau. Ngarang ai Luke 15 da yauba mangkhraba oktaba nupa macha nipa dugi wari adu pakhre. Ngasi ai amuk maduda laksage. Maram asi aikhoina tamba yaba maru oiba para amani khali. Aikhoina masi oktaba macha nupa adugi wari haina kawi. Adubu masi oktaba macha adugi mayamba ahaldugisu warini. Adubu aina thengnajarakpada macha nupa ahal adu oigadabagi saruk oktaba macha nupa oina oijage haiba asi tamjare. Mayamba ahal adudi dharmada hakchinba aina nangondagi phaba heli. Aidi bor phangbada matik chai. Adubu nangdi nangi paptuna maram oiduna bor phangba matik chade haiba wakhalon asi lei. Wari asi nahakna khangdriba oiragasu aikhoi yengsi. Luke 15 gi 13 dagi hawi. Nupa amagi macha nupa ani leirami. Macha nupa atomba aduna laklaga mapada hai baba aigi phangpham thokpa sampati adu piro. Aikhoina angang oiringaida baba piyu. Piyu baba haina adum hai. Nakhoigi yumda angang leiragadi adugumba adu yamna taramgani. Mahakna mahakki sampati adu piro haiba matamda mapa aduna piki. Aduga madu aina thajai madudi macha nupa aduna pamliba adu madu natte haiba adu khanghananaba pikibani. Mahakna mahakki sampati adu puduna manghalure. Aduga ok senaba yauki. Okka tuminnaki. Okka saminaki. Adudagi mahak
ꯃꯁꯥꯅ ꯒ꯭ꯌꯥꯟ ꯂꯥꯛꯆꯈꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯒꯤ ꯏꯄꯥꯒꯤ ꯌꯨꯝꯗ ꯃꯤꯅꯥꯏ ꯑꯣꯏꯔꯨꯕꯅ ꯍꯦꯟꯅ ꯐꯩ꯫ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯁꯨꯡꯊꯦꯡ ꯊꯦꯡꯕ ꯂꯩꯇꯦ꯫ ꯃꯁꯤꯗ ꯅꯍꯥꯛ ꯍꯔꯥꯎꯗ꯭ꯔꯥ? ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗꯗꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯈꯨꯗꯣꯡꯆꯥꯕ ꯂꯩ꯫ ꯅꯪꯒꯤ ꯊꯃꯣꯏꯅ ꯁꯦꯡꯂꯒꯗꯤ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯇꯣꯛꯊꯣꯛꯂꯣꯏ, ꯑꯗꯨꯒ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯗ ꯁꯣꯏꯈ꯭ꯔꯕ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯗꯨ ꯌꯥꯝꯅ ꯊꯦꯡꯃꯜꯂꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯑꯩꯅ ꯍꯥꯏꯖꯒꯦ, ꯃꯗꯨ ꯂꯥꯏꯐꯠꯇꯕꯒꯤ ꯃꯤꯅꯝꯕꯅꯤ꯫ ꯅꯍꯥꯛꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯌꯦꯡꯂꯤꯕꯒꯤ ꯃꯔꯝꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯧꯕꯗ ꯅꯍꯥꯛ ꯁꯨꯡꯊꯦꯡ ꯊꯦꯡꯗ꯭ꯔꯤ ꯍꯥꯏꯕꯁꯤ ꯈꯪꯅꯅꯕꯅꯤ꯫ ꯑꯃꯨꯛ ꯍꯧꯕꯗ ꯁꯨꯡꯊꯦꯡ ꯊꯦꯡꯗꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯑꯩ ꯑꯃꯨꯛ ꯍꯜꯂꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯑꯩ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ꯫ ꯃꯄꯥꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯪꯒꯤ ꯃꯤꯅꯥꯏ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯑꯃꯗꯤ ꯑꯩꯕꯨ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯕ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯃꯦꯁꯦꯖ ꯑꯃ ꯄꯨꯔꯥ ꯂꯩ꯫ ꯑꯣꯛ ꯃꯀꯣꯟꯗ ꯆꯠꯂꯨꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯍꯥꯏꯕ ꯑꯁꯤ ꯇꯣꯛꯍꯟꯒꯅꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯕꯨ ꯏꯁꯥꯒꯤꯇ ꯌꯦꯡꯕ ꯑꯩ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯍꯟꯕꯤꯒꯅꯤ, ꯑꯗꯨꯒ ꯑꯩ ꯁꯤꯗ ꯂꯩꯖꯔꯦ ꯏꯁ꯭ꯋꯔ, ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯣꯏꯍꯟꯅꯤꯡꯕ ꯑꯗꯨ ꯑꯣꯏꯍꯟꯕꯤꯌꯨ, ꯑꯩꯕꯨ ꯅꯪꯒꯤ ꯃꯅꯥꯏ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯗ ꯂꯥꯛꯍꯜꯂꯤ꯫ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯄꯥꯝꯕ ꯑꯗꯨ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯏꯁ꯭ꯋꯔꯗꯈꯔ ꯁꯥꯎꯔꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯏꯁ꯭ꯋꯔ, ꯄꯤꯌꯨ ꯍꯥꯏꯕ ꯄ꯭ꯔꯥꯔꯊꯅꯥ ꯑꯁꯤꯗꯒꯤ ꯏꯁ꯭ꯋꯔ, ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ, ꯅꯍꯥꯛꯅ ꯑꯣꯏꯍꯟꯅꯤꯡꯕ ꯑꯗꯨꯇꯪ ꯑꯩꯕꯨ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯣꯏꯅ ꯇꯧꯕꯤꯌꯨ꯫ ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯒꯤ ꯑꯅꯤꯡꯕꯗ ꯂꯩꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯐꯝ ꯑꯃ ꯂꯩꯇꯦ꯫ ꯑꯃꯦꯟ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯒꯁꯨ ꯅꯨꯡꯗꯗꯤ ꯃꯐꯝ ꯀꯔꯤꯗꯒꯤꯁꯨ ꯐꯪꯂꯣꯏꯗꯕ ꯑꯄꯦꯟꯕ ꯑꯃ ꯂꯩ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯥꯞꯂꯤꯉꯩꯗ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯎꯈꯤ꯫ ꯃꯍꯥꯛꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯗꯨꯕꯨ ꯀꯣꯟꯗꯨꯅ ꯆꯨꯞꯄꯤꯈꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯄꯥꯗ ꯍꯥꯏꯈꯤ, ꯑꯩꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗ ꯄꯥꯞ ꯇꯧꯈ꯭ꯔꯦ꯫ ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡ ꯍꯣꯡꯈꯤ꯫ ꯃꯄꯥꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯈꯤ꯫ ꯑꯗꯨꯗꯒꯤ ꯈꯨꯗꯛꯇ ꯃꯄꯥꯗꯨꯅ ꯑꯆꯧꯕ ꯄꯥꯔꯇꯤ ꯑꯃ ꯇꯧꯈꯤ꯫ ꯅꯍꯥꯛꯅ ꯉꯁꯤ ꯏꯁ꯭ꯋꯔꯗ ꯍꯜꯂꯛꯂꯒꯗꯤ ꯁ꯭ꯋꯔꯒꯗ ꯑꯆꯧꯕ ꯄꯥꯔꯇꯤ ꯑꯃ ꯇꯧꯒꯅꯤ, ꯅꯠꯇ꯭ꯔꯒꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯗꯒꯤ ꯅꯍꯥꯛ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯁ꯭ꯋꯔꯗ ꯂꯥꯛꯄ ꯑꯣꯏꯔꯒꯗꯤ ꯁ꯭ꯋꯔꯒꯗ ꯑꯆꯧꯕ ꯄꯥꯔꯇꯤ ꯑꯃ ꯇꯧꯒꯅꯤ꯫ ꯉꯁꯤ ꯅꯍꯥꯛꯅ ꯅꯪꯉꯣꯟꯗ ꯂꯥꯜꯂꯛꯈꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯕꯗꯤ ꯁ꯭ꯋꯔꯒꯗ ꯑꯆꯧꯕ ꯄꯥꯔꯇꯤ ꯑꯃ ꯇꯧꯒꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯄꯥꯗ ꯍꯜꯂꯛꯈꯤ꯫ ꯃꯄꯥ ꯑꯗꯨꯅ ꯈꯨꯗꯛꯇ ꯑꯆꯧꯕ ꯄꯥꯔꯇꯤ ꯑꯃ ꯇꯧꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯤ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯍꯥꯏꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯝꯅ ꯇꯧꯈꯤꯕ ꯃꯤꯗꯨꯗ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯤ ꯊꯣꯟꯕꯤꯈꯤ꯫ ꯂꯦꯝꯃꯈꯥꯛ ꯅꯠꯇꯦ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥꯗ ꯈꯨꯗꯣꯞ ꯑꯃ ꯁꯤꯕꯤꯈꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯅꯣꯏꯕ ꯁꯟ ꯑꯃ ꯍꯥꯠꯈꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯁꯤ, ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯁꯤꯔꯨꯕꯗꯒꯤ ꯍꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨꯗꯤ, ꯃꯍꯥꯛꯀꯨꯝꯕ ꯙꯔꯃꯗ ꯍꯛꯆꯤꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕ ꯃꯤꯁꯤꯡꯗꯨꯗꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯄꯥꯔꯇꯤ ꯑꯁꯤ ꯄꯥꯝꯗꯦ꯫ ꯃꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯊꯣꯛꯄ ꯉꯝꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯏꯁ꯭ꯋꯔꯒ ꯂꯩꯃꯤꯟꯅꯕ ꯃꯑꯣꯡ ꯑꯁꯤ, ꯆꯠꯃꯤꯟꯅꯕ ꯃꯑꯣꯡ ꯑꯁꯤ ꯑꯩꯅ ꯀꯌꯥꯗ ꯐꯔꯕ, ꯃꯤ ꯑꯇꯩꯁꯤꯅ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯍꯥꯏꯕ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯂꯩ꯫ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯅꯨꯡꯗ ꯏꯁꯩ ꯁꯛꯄ, ꯖꯒꯣꯏ ꯁꯥꯕ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯅꯥꯏ ꯑꯃꯗ
ꯃꯁꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯑꯁꯦ ꯃꯁꯤꯒꯤ ꯑꯥꯔꯊ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯈꯤ ꯃꯍꯥꯛꯀꯤ ꯑꯈꯥꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯎꯕ ꯉꯝꯗ꯭ꯔꯥ ꯀꯔꯤꯒꯤ ꯏꯁꯩꯅꯣ ꯀꯔꯤꯒꯤ ꯄꯥꯔꯇꯤꯅꯣ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯩ ꯊꯕꯛ ꯁꯨꯔꯨꯔꯤꯕꯅꯤ ꯀꯅꯥꯅꯣ ꯄꯥꯔꯇꯤ ꯇꯧꯔꯤꯕ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯅꯥꯏꯗꯨꯗ ꯍꯥꯏꯈꯤ ꯃꯅꯥꯏ ꯑꯗꯨꯅ ꯈꯨꯝꯈꯤ ꯅꯪꯒꯤ ꯅꯅꯥꯎ ꯑꯗꯨ ꯍꯜꯂꯛꯂꯦ ꯅꯪꯒꯤ ꯏꯄꯥꯅ ꯑꯅꯣꯏꯕ ꯁꯟ ꯑꯃ ꯍꯥꯠꯂꯦ ꯃꯉꯣꯟꯗ ꯐꯤ ꯑꯃ ꯊꯣꯟꯕꯤꯔꯦ ꯈꯨꯗꯣꯞ ꯑꯃ ꯁꯤꯕꯤꯔꯦ ꯑꯗꯨꯒ ꯑꯆꯧꯕ ꯄꯥꯔꯇꯤ ꯑꯃ ꯇꯧꯔꯤ ꯑꯗꯨꯗꯒꯤ ꯃꯌꯥꯝꯕ ꯑꯗꯨꯗ ꯃꯔꯥ ꯇꯥꯔꯒ ꯂꯩꯔꯝꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯑꯩꯈꯣꯏ ꯎꯕ ꯐꯪꯏ ꯃꯁꯤ ꯃꯍꯥꯛꯈꯛ ꯅꯠꯇꯦ ꯑꯗꯨꯕꯨ ꯌꯦꯛꯄ ꯋꯥꯔꯧꯕ ꯉꯥꯛꯄꯤꯕ ꯉꯝꯗꯕ ꯂꯩꯕ ꯃꯤ ꯀꯌꯥ ꯀꯌꯥꯒꯤꯁꯨꯅꯤ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯅꯍꯥꯛꯀꯤ ꯅꯨꯡꯗꯒꯤ ꯈꯪꯗꯣꯛꯅꯕꯒꯤ ꯂꯝꯕꯤ ꯈꯔ ꯑꯁꯤ ꯍꯥꯏꯖꯒꯦ ꯑꯍꯥꯟꯕꯗ ꯃꯌꯥꯝꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯅꯉꯣꯟꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯅꯍꯥꯛ ꯏꯃꯨꯡ ꯃꯅꯨꯡꯗꯗꯤ ꯂꯩ ꯑꯗꯨꯕꯨ ꯌꯨꯝ ꯃꯅꯨꯡꯗꯗꯤ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯅꯍꯥꯛ ꯆꯔꯆ ꯆꯠꯄꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯂꯣꯏꯅꯕꯤꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯕ ꯉꯝꯂꯣꯏ ꯅꯍꯥꯛ ꯆꯔꯆꯀꯤ ꯁꯔꯨꯛ ꯑꯃꯗꯤ ꯑꯣꯏꯕ ꯌꯥꯏ ꯈ꯭ꯔꯤꯁꯇ꯭ꯌꯥꯟꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯆꯨꯝꯕ ꯀꯌꯥ ꯇꯧꯕ ꯌꯥꯏ ꯆꯔꯆꯀꯤ ꯊꯕꯛ ꯐꯥꯎꯕ ꯇꯧꯕ ꯌꯥꯏ ꯄꯤꯕ ꯌꯥꯏ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯐꯥꯎꯕ ꯂꯧꯈꯠꯂꯒ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯑꯁꯣꯏꯕ ꯑꯃꯗꯤ ꯂꯩꯔꯤ ꯃꯁꯤꯗꯤ ꯊꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯨꯒ ꯏꯁ꯭ꯋꯔꯗꯤ ꯊꯃꯣꯏ ꯄꯥꯟꯕ ꯏꯁ꯭ꯋꯔꯅꯤ ꯕꯥꯏꯕꯜꯅ ꯄꯥꯎꯔꯧ 4ꯗ ꯅꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛꯎ ꯃꯔꯝꯗꯤ ꯃꯗꯨꯗꯒꯤ ꯄꯨꯟꯁꯤꯒꯤ ꯏꯐꯨꯠ ꯊꯣꯔꯛꯏ ꯍꯥꯏꯅ ꯍꯥꯏ ꯏꯁ꯭ꯋꯔꯅ ꯍꯥꯟꯅ ꯄꯥꯝꯕꯗꯤ ꯆꯔꯆꯇ ꯆꯠꯄ ꯆꯍꯤ 30 ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯣꯏꯔꯛꯂꯕ ꯈꯨꯗꯤꯡꯃꯛꯁꯨ ꯆꯨꯝꯅ ꯇꯧꯕ ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯌꯦꯛꯄ ꯋꯥꯔꯧꯕ ꯉꯥꯛꯄꯤꯕ ꯉꯝꯗꯕ ꯃꯤ ꯁꯤꯙꯕ ꯃꯤ ꯑꯇꯩꯗꯒꯤ ꯃꯁꯥꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯖꯕ ꯃꯤꯁꯤꯡꯗꯒꯤꯗꯤ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯗ꯭ꯔꯤꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯤꯁꯤꯡꯗꯨ ꯑꯣꯏꯅ ꯃꯈꯣꯏꯕꯨ ꯆꯨꯝꯊꯣꯛꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯍꯟꯅꯅꯕ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯏ ꯕꯥꯏꯕꯜꯅ ꯍꯥꯏ ꯏꯁ꯭ꯋꯔꯒꯤ ꯆꯤꯡꯖꯥꯎ ꯑꯗꯨꯕꯨ ꯀꯅꯥꯅ ꯀꯥꯕ ꯉꯝꯒꯅꯤ ꯑꯆꯨꯝꯕ ꯇꯧꯕ ꯑꯃꯁꯨꯡ ꯊꯃꯣꯏ ꯁꯦꯡꯕꯗꯨꯅꯅꯤ ꯑꯆꯨꯝꯕ ꯇꯧꯕ ꯈꯛꯅ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯆꯨꯝꯊꯣꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯊꯃꯣꯏꯗꯨꯅꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯁꯤ ꯃꯌꯥꯝꯕ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯗꯦ ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯩꯈꯤ ꯋꯥꯔꯤꯗꯨ ꯃꯈꯥ ꯄꯥꯊꯔꯒꯗꯤ ꯃꯄꯥꯗꯨꯅ ꯃꯍꯥꯛꯄꯨ ꯏꯃꯨꯡꯗ ꯀꯧꯁꯤꯟꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯪꯈꯤꯗꯦ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯉꯥꯛꯄꯤꯕ ꯉꯝꯗꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯃꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯅ ꯁꯣꯛꯄ ꯅꯨꯡꯉꯥꯏꯇꯕ ꯑꯃꯕꯨ ꯑꯃꯅ ꯑꯃ ꯉꯥꯛꯄꯤꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯌꯦꯡꯁꯤ ꯅꯠꯇꯦ ꯑꯩꯒꯤ ꯄꯥꯂꯤ ꯑꯩꯈꯣꯏꯅꯤꯒꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕꯗ ꯑꯩ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯗꯨꯒ ꯌꯦꯛꯅꯕꯅ ꯂꯥꯛꯇꯨꯅ ꯑꯇꯣꯞꯄ ꯃꯤ ꯑꯃꯕꯨ ꯄꯥꯝꯍꯟꯂꯛꯈꯤ ꯃꯗꯨ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯣꯛꯈꯤ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥꯗꯨ ꯑꯗꯨꯝ ꯌꯥꯎꯒꯅꯤ ꯃꯗꯨꯗ ꯑꯩꯅ ꯌꯥꯎꯁꯤꯟꯕ ꯄꯥꯝꯈꯤꯗꯦ ꯑꯩꯈꯣꯏ ꯑꯅꯤ ꯈꯥꯏꯗꯣꯛꯅꯈꯤꯗꯦ ꯃꯔꯝꯗꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯦꯚꯔꯅꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯅꯗꯨꯅ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯈꯤ ꯄꯩꯁా ꯄꯨꯟꯅ ꯄꯨꯊꯣꯛꯃꯤꯟꯅꯩ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯑꯉꯥꯡ ꯁꯦꯝꯃꯤꯟꯅꯩ ꯏꯃꯨꯡ ꯑꯃꯗ ꯇꯧꯕꯁꯤꯡ ꯑꯗꯨ ꯇꯧꯏ ꯑꯩꯈꯣꯏ ꯆꯨꯝꯅꯒꯤ ꯃꯃꯥ ꯃꯄꯥ ꯈꯛ ꯑꯣꯏꯈꯤ ꯃꯇꯩ ꯃꯅꯥꯎꯗꯤ ꯑꯣꯏꯈꯤꯗꯦ ꯃꯔꯤ ꯂꯩꯅꯕꯒꯤ ꯆꯍꯤ 8 ꯐꯥꯎꯕ ꯆꯠꯊꯈꯤ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯣꯡꯈꯤ ꯑꯋꯥꯕ ꯊꯧꯗꯣꯛꯅ ꯗꯦꯕꯤꯒꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ 3 ꯈꯛꯀꯤ ꯄꯨꯟꯁꯤꯗ ꯁꯣꯛꯈꯤ ꯃꯗꯨꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯨ ꯑꯃꯨꯛ ꯌꯦꯡꯖꯍꯟꯈꯤ ꯃꯍꯥꯛꯅ ꯃꯔꯤ ꯂꯩꯅꯕ ꯑꯗꯨ ꯇꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤ ꯗꯦꯕꯤꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯍꯟꯖꯤꯟꯅꯔꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯑꯩꯅ ꯈꯟꯈꯤꯕ ꯑꯁꯤ ꯃꯥꯅꯤ ꯆꯨꯝꯃꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯁꯥꯟꯅꯈꯤꯕꯅꯤ ꯑꯁꯨꯛ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯅꯤ ꯗꯦꯕꯤꯅ ꯃꯉꯣꯟꯗ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯍꯟꯖꯤꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯒ ꯅꯨꯄꯤ ꯑꯃꯒ ꯃꯔꯤ ꯂꯩꯅꯔꯦ ꯍꯥꯏꯔꯛꯈꯤ ꯃꯥꯅꯤ ꯃꯗꯨꯅꯤ ꯑꯩꯅ ꯇꯧꯈꯤꯕ ꯑꯁꯤ ꯃꯗꯨ ꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯃꯗꯨ ꯂꯥꯜꯂꯤ ꯇꯁꯦꯡꯅ ꯂꯥꯜꯂꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯣꯛꯍꯟꯕꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯁꯣꯛꯍꯟꯈꯤ
ꯑꯋꯥꯕ ꯄꯨꯝꯕꯅ ꯑꯩꯒꯤ ꯏꯊꯛꯇ ꯅꯟꯈꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯩꯅ ꯇꯧꯔꯤꯉꯩꯗ ꯎꯈꯤꯗꯕ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟ ꯑꯃ ꯎꯈꯤ꯫ ꯌꯥꯅꯗꯕ ꯃꯨꯛꯅꯕ ꯑꯗꯨ ꯈꯥꯡꯕ ꯉꯝꯅꯔꯛꯈꯤꯗꯦ꯫ ꯑꯗꯨꯗꯒꯤ ꯗꯦꯕꯤꯅ ꯄꯥꯁꯇꯔ ꯑꯃ ꯊꯦꯡꯅꯈꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯏꯁ꯭ꯋꯔꯒꯤ ꯋꯥꯁꯛ ꯑꯗꯨꯗ ꯂꯦꯞꯅꯅꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯈꯤ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤ, ꯅꯍꯥꯛꯀꯤ ꯅꯨꯄꯥ ꯌꯥꯅꯕ ꯋꯥ ꯑꯃ ꯅꯍꯥꯛ ꯇꯥꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯅꯪꯒ ꯏꯁ꯭ꯋꯔꯒꯅ ꯃꯁꯤꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯀꯟꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯥꯁꯥ ꯄꯤꯕꯤꯈꯤ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯈꯥꯏꯗꯣꯛꯅꯗꯅꯕ ꯑꯩ ꯍꯧꯖꯤꯛꯁꯨ ꯃꯁꯤꯕꯨ ꯍꯣꯡꯗꯣꯛꯄ ꯉꯝꯒꯅꯤ꯫ ꯃꯈꯣꯏ ꯑꯅꯥꯕ ꯐꯕꯒꯤ ꯑꯃꯁꯨꯡ ꯉꯥꯛꯄꯤꯕꯒꯤ ꯈꯣꯡꯆꯠ ꯑꯃ ꯍꯧꯈ꯭ꯔꯦ, ꯃꯗꯨ ꯆꯍꯤ 2 ꯃꯈꯥꯏꯔꯣꯝ ꯆꯪꯈꯤ꯫ ꯃꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯍꯣꯡꯂꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯁ꯭ꯀꯣꯠꯀꯤ ꯈꯟꯅ ꯆꯩꯅꯕꯒꯤ ꯐꯤꯚꯝ ꯑꯗꯨꯕꯨ ꯊꯧꯖꯥꯜꯅ ꯃꯤꯅꯨꯡꯁꯤꯅ ꯊꯦꯡꯅꯈꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯐꯖꯅ ꯇꯧꯕꯤꯈꯤ, ꯃꯗꯨꯅ ꯑꯩꯕꯨ ꯍꯣꯡꯍꯟꯈꯤꯕꯅꯤ꯫ ꯀꯔꯤꯒꯤꯁꯨ ꯑꯣꯏꯔꯣꯏꯗꯧꯔꯤꯕꯅꯣ? ꯏꯁ꯭ꯋꯔꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕꯗ ꯊꯝꯕ ꯑꯃꯗꯤ ꯑꯃꯅ ꯑꯃꯗꯒꯤ ꯍꯥꯟꯅ ꯊꯝꯅꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯝꯖꯩ꯫ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ 10 ꯁꯨꯕ ꯆꯍꯤꯒꯤ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯅꯕ ꯁ꯭ꯀꯣꯠ ꯑꯃꯁꯨꯡ ꯗꯦꯕꯤꯅ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯛ ꯑꯃꯨꯛ ꯅꯧꯊꯣꯛꯍꯟꯈꯤ꯫ ꯇꯤꯚꯤꯗ ꯑꯩꯅ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯒꯅꯤ꯫ ꯑꯩꯅ ꯑꯇꯣꯞꯄꯒ ꯃꯔꯤ ꯂꯩꯅꯕ ꯑꯩꯅ ꯀꯔꯤ ꯀꯔꯤ ꯇꯧꯈꯤꯕ ꯑꯩꯅ ꯈꯟꯈꯤꯗꯦ꯫ ꯑꯩꯅ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯅꯤ, ꯑꯗꯨꯒ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯉꯣꯟꯗ ꯈꯪꯍꯟꯅꯤꯡꯉꯤ꯫ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤꯟꯅꯕꯒꯤꯗꯃꯛ ꯇꯧꯔꯝꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯅ ꯗꯦꯕꯤ, ꯑꯩ ꯂꯥꯜꯂꯦ꯫ ꯑꯗꯨꯅ ꯗꯦꯕꯤ, ꯑꯩ ꯂꯥꯜꯂꯦ꯫ ꯑꯩ ꯂꯥꯜꯂꯦ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯏꯁ꯭ꯋꯔꯅ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯐꯕꯗ ꯑꯣꯟꯊꯣꯛꯏ꯫ ꯅꯍꯥꯛꯅ ꯑꯔꯥꯟꯕ ꯋꯥꯔꯦꯞ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯍꯥꯛꯅ ꯂꯧꯈꯤꯕ ꯑꯣꯏꯔꯕꯁꯨ ꯏꯁ꯭ꯋꯔꯅ ꯃꯗꯨ ꯑꯐꯕꯗ ꯑꯗꯨꯝ ꯑꯣꯟꯊꯣꯛꯄꯤꯕ ꯉꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯛꯄꯤꯕ ꯍꯥꯏꯕ ꯑꯃꯁꯨꯡ ꯃꯗꯨꯕꯨ ꯂꯧꯁꯤꯟꯖꯕ ꯍꯥꯏꯕ ꯑꯁꯤꯗ ꯁꯨꯡꯊꯦꯡ ꯊꯦꯡꯕ ꯂꯩꯇꯦ꯫ ꯃꯁꯤꯅ ꯑꯩꯅ ꯎꯈꯤꯕꯗ ꯉꯥꯛꯄꯤꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯡꯒꯜ ꯂꯩꯔꯕ ꯋꯥꯔꯤꯅꯤ꯫ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯅꯦꯁꯅꯦꯜ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯇꯤꯚꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯑꯁꯤ ꯌꯥꯝꯅ ꯉꯛꯄ ꯑꯃꯅꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯤꯅ ꯁꯣꯏꯕꯗꯨꯈꯛ ꯑꯩꯈꯣꯏꯅ ꯎꯏ, ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯗꯤ ꯎꯖꯗꯦ꯫ ꯃꯤꯅ ꯑꯩꯈꯣꯏꯗ ꯐꯅ ꯇꯧꯔꯛꯇꯨꯅꯁꯨ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯗꯥꯌꯤꯇ꯭ꯌ ꯂꯩꯖꯩ꯫ ꯑꯗꯨꯒ ꯃꯁꯤꯅꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃꯁꯨꯡ ꯃꯌꯥꯝꯕ ꯑꯗꯨꯒꯤ ꯋꯥꯔꯤꯗ ꯌꯥꯎꯔꯤꯕ ꯑꯗꯨꯁꯨ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯧꯔꯣꯏꯗꯕ ꯈꯔ ꯇꯧꯈꯤ, ꯁꯦꯜ ꯃꯥꯡꯍꯟꯈꯤ, ꯑꯣꯛꯇꯕꯤ ꯅꯨꯄꯤꯁꯤꯡꯒ ꯂꯦꯟꯈꯤ, ꯌꯨ ꯊꯛꯂꯝꯒꯅꯤ, ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯝꯒꯅꯤ, ꯐꯠꯇꯕ ꯀꯌꯥ ꯇꯧꯕ ꯌꯥꯕ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨꯗꯤ ꯎꯖꯈꯤꯗꯦ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯄꯥꯞ ꯇꯨꯀꯠꯆꯔꯒ ꯄꯥꯞ ꯇꯧꯕꯁꯤꯡꯕꯨꯗꯤ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏ꯫ ꯃꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯌꯥꯁꯤꯟꯅꯒꯗꯧꯔꯤꯕ ꯑꯁꯤꯁꯨ꯫ ꯀꯅꯥꯒꯨꯝꯕꯅ ꯑꯔꯥꯟꯕ ꯑꯃ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯇꯨꯀꯠꯆꯕ ꯄꯥꯝꯃꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯄ꯭ꯔꯥꯔꯊꯅꯥ ꯐꯥꯎꯕ ꯇꯧꯅꯤꯡꯗꯦ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯍꯜꯂꯛꯂꯕꯗ ꯃꯅꯥꯏ ꯑꯗꯨꯅ ꯃꯌꯥꯝꯕ ꯑꯗꯨꯗ ꯍꯥꯏꯈꯤ, ꯅꯪꯒꯤ ꯅꯅꯥꯎ ꯑꯗꯨ ꯍꯜꯂꯛꯂꯦ꯫ ꯅꯪꯒꯤ ꯕꯕꯥꯅ ꯑꯅꯣꯏꯕ ꯁꯟ ꯑꯃ ꯍꯥꯠꯇꯨꯅ ꯃꯍꯥꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕꯗꯤ ꯃꯍꯥꯛꯅ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯗ ꯁꯥꯎꯔꯤꯕ ꯑꯁꯤ ꯃꯁꯤꯅ ꯑꯍꯥꯟꯕꯗꯤ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯅꯨꯡꯗ ꯃꯔꯥ ꯇꯥꯊꯅ ꯑꯁꯥꯎꯕ ꯂꯩꯔꯝꯒꯅꯤ꯫ ꯑꯩꯅ ꯈꯟꯕꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯆꯨꯞꯄꯗ ꯃꯉꯣꯟꯗ ꯁꯥꯎꯔꯒ ꯂꯥꯛꯂꯝꯒꯅꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯃꯍꯥꯛꯄꯨ ꯀꯜꯂꯛꯂꯒ ꯂꯥꯛꯂꯝꯕꯁꯨ ꯌꯥꯏ꯫ ꯃꯍꯥꯛꯅ ꯑꯇꯣꯝꯕ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯊꯧꯖꯥꯜ ꯍꯦꯟꯅ ꯂꯩ ꯍꯥꯏꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯁꯨꯝꯅ ꯅꯪꯅ ꯑꯩꯕꯨꯗꯤ ꯃꯉꯣꯟꯗꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯇꯧꯏ, ꯃꯉꯣꯟꯗꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯏ ꯍꯥꯏꯅ ꯈꯟꯅꯕ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯁ꯭ꯋꯔꯗ ꯊꯥꯖꯕ ꯗꯔꯀꯥꯔ ꯂꯩ꯫ ꯑꯩꯈꯣꯏ ꯑꯃꯃꯝꯒꯤ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯊꯧꯔꯥꯡ ꯑꯃꯃꯝ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯈꯪꯕ ꯇꯥꯏ꯫ ꯑꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯃꯅꯨꯡꯗ ꯆꯪꯂꯣꯏ ꯍꯥꯏꯅ ꯂꯦꯞꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯃꯁꯤꯒꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯆꯪꯂꯣꯏ꯫ ꯑꯗꯨꯕꯨ
ꯑꯩ ꯀꯔꯤꯅꯣꯃ ꯈꯪꯖꯔꯦ, ꯅꯍꯥꯛ ꯈꯪꯕ꯭ꯔꯥ? ꯅꯍꯥꯛꯅ ꯌꯥꯎꯅꯤꯡꯒꯦꯔꯥ ꯌꯥꯎꯅꯤꯡꯉꯣꯏꯔꯥ ꯏꯁ꯭ꯋꯔꯗꯤ ꯄꯥꯔꯇꯤ ꯑꯃ ꯇꯧꯒꯗꯧꯔꯤ꯫ ꯃꯌꯥꯝꯕꯁꯤꯒꯤꯗꯃꯛ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯃꯍꯥꯛꯀꯤꯗꯃꯛ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯃꯔꯝꯗꯤ ꯑꯩ ꯃꯍꯥꯛꯀꯨꯝ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯨꯝꯕ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯑꯩ ꯈꯪꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯁꯥꯎꯕꯁꯤ ꯃꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ꯫ ꯀꯅꯥꯅ ꯈꯪꯅꯤ, ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯨꯏꯅꯗꯒꯤ ꯁꯥꯎꯔꯛꯇꯨꯅ ꯃꯍꯥꯛ ꯀꯔꯤꯗ ꯁꯥꯎꯔꯤꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯅꯤꯡꯁꯤꯡꯂꯝꯂꯔꯣꯏ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯃꯤꯗꯨꯗ, ꯃꯗꯨꯒꯤ ꯃꯤꯗꯨꯗ ꯁꯥꯎꯏ, ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯤꯗꯨꯗ ꯁꯥꯎꯗꯦ, ꯑꯩꯈꯣꯏ ꯏꯁꯥꯗ ꯁꯥꯎꯖꯩ꯫ ꯅꯪꯒꯤ ꯕꯣꯁꯇ ꯁꯥꯎꯏ, ꯃꯁꯤꯗ ꯁꯥꯎꯏ, ꯃꯗꯨꯗ ꯁꯥꯎꯏ ꯍꯥꯏꯅ ꯈꯜꯂꯝꯕ ꯌꯥꯏ꯫ ꯅꯪꯅ ꯇꯁꯦꯡꯅ ꯁꯥꯎꯔꯤꯕ ꯑꯗꯨ ꯅꯍꯥꯛ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯏꯁ꯭ꯋꯔꯒꯤ ꯉꯥꯛꯄꯤꯕ ꯑꯗꯨ ꯂꯧꯁꯤꯟꯖꯗꯨꯅ, ꯑꯩꯗꯤ ꯃꯄꯨꯡ ꯐꯥꯗꯦ ꯏꯁ꯭ꯋꯔ, ꯑꯩ ꯑꯁꯣꯏꯕ ꯀꯌꯥ ꯇꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯩꯕꯨ ꯉꯥꯛꯄꯤꯔꯒꯗꯤ ꯑꯩꯅ ꯃꯗꯨꯕꯨ ꯂꯧꯁꯤꯟꯖꯒꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯛꯄꯁꯨ ꯌꯥꯏ꯫ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯒꯤ ꯉꯥꯛꯄꯤꯕ ꯑꯗꯨ ꯂꯦꯝꯅ ꯂꯧꯁꯤꯟꯖꯕ ꯃꯇꯝꯗ ꯃꯗꯨ ꯂꯦꯝꯅ ꯑꯃꯨꯛ ꯄꯤꯊꯣꯛꯄ ꯂꯥꯏꯅ ꯉꯝꯒꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯄꯥꯗꯨꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯃꯅꯨꯡꯗ ꯆꯪꯂꯛꯅꯕ ꯍꯥꯏꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯪꯈꯤꯗꯦ꯫ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯐꯥꯎꯖꯩ ꯃꯗꯨꯗꯤ ꯃꯁꯤꯒꯤ ꯊꯧꯔꯝꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯏꯁ꯭ꯋꯔꯅ ꯃꯤꯁꯤꯡꯗ ꯆꯥꯟꯕꯤꯗꯨꯅ ꯑꯗꯨꯒꯨꯝꯕ ꯀꯥꯟꯅꯗꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯠꯍꯟꯈ꯭ꯔꯣ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯅꯪꯒꯤꯗꯃꯛ ꯁꯤꯕꯤꯗꯨꯅ ꯍꯤꯡꯍꯟꯅꯤꯡꯂꯝꯕ ꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯆꯥꯟꯕꯤꯗꯨꯅ ꯃꯗꯨ ꯆꯠꯍꯟꯈ꯭ꯔꯣ꯫ ꯑꯃꯨꯛ ꯍꯟꯅ ꯁꯥꯎꯔꯅꯨ, ꯉꯥꯛꯄꯤꯗꯨꯅ ꯅꯁꯥꯗ ꯀꯥꯟꯅꯕ ꯑꯃ ꯇꯧꯖꯧ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯨꯝꯂꯛꯈꯤ, ꯌꯦꯡꯉꯨ, ꯆꯍꯤ ꯀꯌꯥ ꯑꯁꯤ ꯑꯩꯅ ꯅꯍꯥꯛꯀꯤ ꯁꯦꯕꯥ ꯇꯧꯔꯛꯂꯤ꯫ ꯑꯩꯅ ꯅꯣꯡꯃꯇꯁꯨ ꯅꯍꯥꯛꯀꯤ ꯌꯥꯊꯪ ꯏꯟꯗꯕ ꯇꯧꯈꯤꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯆꯥꯃꯤꯟꯅꯗꯨꯅ ꯍꯔꯥꯎꯅꯕ ꯑꯩꯉꯣꯟꯗ ꯅꯍꯥꯛ ꯍꯥꯃꯦꯡ ꯃꯆꯥ ꯑꯃꯠꯇꯁꯨ ꯀꯩꯗꯧꯉꯩꯗ ꯄꯤꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯅꯔꯜ ꯅꯊꯨꯝ ꯑꯣꯛꯇꯕꯤꯁꯤꯡꯒ ꯑꯔꯦꯝꯕꯗ ꯆꯥꯗꯤꯡ ꯇꯧꯊꯣꯛꯈ꯭ꯔꯕ ꯅꯆꯥꯅꯤꯄꯥ ꯑꯁꯤꯅ ꯍꯜꯂꯛꯄꯗꯗꯤ, ꯌꯦꯡꯉꯨ, ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯐꯥꯎꯕ ꯑꯣꯏꯗ꯭ꯔꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯆꯥꯅꯤꯄꯥ ꯑꯁꯤꯅ ꯑꯣꯛꯇꯕꯁꯤꯡꯒ ꯑꯔꯦꯝꯕꯗ ꯁꯦꯜ ꯃꯥꯡꯍꯜꯂꯨꯕꯗꯗꯤ ꯅꯍꯥꯛꯅ ꯄꯥꯔꯇꯤ ꯑꯃ ꯁꯤꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯒꯤ ꯃꯔꯝ ꯀꯌꯥ ꯑꯃ ꯎꯕ ꯐꯪꯏ꯫ ꯑꯩꯈꯣꯏ ꯃꯗꯨꯒꯤꯁꯤꯡ ꯑꯗꯨ ꯈꯪꯗꯣꯛꯁꯤ꯫ ꯑꯍꯥꯟꯕꯗ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯣꯏ꯫ ꯑꯅꯤꯁꯨꯕꯗ ꯃꯍꯥꯛ ꯁꯥꯎꯏ꯫ ꯑꯍꯨꯝꯁꯨꯕꯗ ꯃꯍꯥꯛꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈꯤ꯫ ꯄꯥꯔꯇꯤ ꯑꯗꯨ ꯇꯧꯔꯝꯂꯣꯏꯗꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯀꯅꯥꯅ ꯄꯥꯔꯇꯤ ꯁꯤꯜꯂꯤꯕꯅꯣ? ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯍꯜꯂꯛꯄ ꯑꯗꯨ ꯃꯍꯥꯛ ꯄꯥꯝꯈꯤꯗꯦ꯫ ꯑꯩꯈꯣꯏꯅ ꯀꯔꯤ ꯈꯟꯕ ꯍꯥꯏꯕ ꯑꯗꯨ ꯏꯁ꯭ꯋꯔꯗꯗꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯐꯕ ꯏꯁ꯭ꯋꯔꯒꯤ ꯊꯧꯔꯥꯡ ꯂꯩ꯫ ꯃꯄꯥꯒꯤ ꯑꯅꯤꯡꯕ ꯑꯃꯁꯨꯡ ꯂꯧꯁꯤꯡꯗꯨꯗ ꯃꯍꯥꯛ ꯃꯈꯥ ꯄꯣꯟꯈꯤꯗꯦ꯫ ꯃꯄꯥꯅ ꯇꯧꯅꯤꯡꯕ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯑꯗꯨꯅ ꯍꯦꯟꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯂꯧꯈꯤ꯫ ꯃꯍꯥꯛꯅ ꯀꯜꯂꯛꯈꯤ, ꯀꯜꯂꯛꯀꯅꯨ ꯍꯥꯏꯕ ꯑꯁꯤ ꯌꯥꯊꯪ ꯑꯃꯅꯤ꯫ ꯀꯅꯥꯅꯣ ꯑꯃꯒꯤ ꯃꯄꯣꯠ ꯄꯥꯝꯒꯅꯨ꯫ ꯑꯗꯨꯒ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣ? ꯈꯨꯗꯤꯡꯃꯛ ꯍꯧꯔꯛꯐꯝ ꯂꯩ꯫ ꯅꯪꯅ ꯀꯔꯤ ꯐꯥꯎꯕꯒꯦ ꯍꯥꯏꯕꯗꯨꯗ ꯈꯛ ꯌꯦꯡꯒꯅꯨ, ꯀꯔꯤꯒꯤ ꯐꯥꯎꯔꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯌꯦꯡꯉꯨ꯫ ꯃꯗꯨꯒꯤ ꯍꯧꯔꯛꯐꯝ ꯀꯔꯤꯅꯣ ꯊꯤꯌꯨ꯫ ꯃꯍꯥꯛꯅ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯗ ꯁꯥꯎꯔꯝꯃꯤ, ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯁꯨ ꯉꯥꯛꯄꯤꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛ ꯃꯄꯥꯕꯨ ꯌꯦꯛꯈꯤ, ꯃꯅꯥꯎꯅꯨꯄꯥꯗ ꯕꯣꯔ ꯄꯤꯍꯟꯅꯤꯡꯈꯤꯗꯦ꯫ ꯑꯩꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯨ ꯅꯍꯥꯛꯅ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯁꯥꯎꯏ꯫ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤ ꯅꯍꯥꯛꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯅ ꯈꯟꯖꯩ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯇꯥꯛꯄ ꯄꯔꯥ ꯑꯁꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ꯫
ꯏꯁꯥꯕꯨ ꯐꯩ ꯈꯟꯖꯕꯒꯤ ꯅꯥꯄꯜ ꯑꯁꯤꯅꯅꯤ ꯑꯩꯈꯣꯏꯕꯨ ꯃꯤꯉꯣꯟꯗ ꯁꯥꯎꯍꯜꯂꯤꯕ ꯑꯁꯤ꯫ ꯃꯤꯒꯤ ꯑꯄꯥꯝꯕꯗꯤ ꯑꯩꯈꯣꯏꯅ ꯀꯌꯥ ꯌꯥꯝꯅ ꯈꯪꯕꯒꯦ? ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯦꯁꯦꯖ ꯑꯃꯗ ꯍꯥꯏꯕ ꯉꯝꯂꯣꯏ, ꯑꯗꯨꯕꯨ ꯃꯗꯨꯗꯤ ꯃꯈꯣꯏꯗꯒꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯈꯤꯅꯕꯒꯤꯗꯃꯛ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜ ꯄꯤꯕꯤꯌꯨ, ꯃꯗꯨꯕꯨ ꯂꯧꯊꯣꯛꯄꯤꯌꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗꯅꯤ, ꯑꯃꯦꯟ꯫ ꯏꯁ꯭ꯋꯔꯅ ꯕꯣꯔ ꯄꯤꯕꯤꯁꯅꯨ꯫ ꯉꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯥꯎꯃꯤꯟꯅꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯃꯈꯥ ꯇꯥꯅ ꯏꯟꯐꯣꯔꯃꯦꯁꯟ ꯂꯧꯃꯤꯟꯅꯈꯤꯁꯤ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakachri, mahakna akhoi ngonda tawbiriba thakachri ngai haifam leite. Mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi. Noina contact tawbibe yagani jmmindia.org. Ngasi Joyce Meyer gi ministry da noi yawbibe yagani. Joyce Meyer Ministry haibasi mahakpu akhoi mi miyam thakachri, mahakna akhoi ngonda tawbiriba thakachri ngai haifam leite.